Political party amagi handak phongkhiba manifesto da Manipur gi political system da kairakpa yaba wafam yaure mas intellectual sing amadi miyam na ningthina naina hoba amadi cheksil hoba mathau tai haina Chief Minister N Biren na phongdokre wafam asi Imphal gi thambal sanglen da pangthokiba BJP gi nifu mari suba foundation de gi thoram da phongdokibane thoram adu da wang ngangladuna Chief Minister na masak maming pandana Pandaba political party amagi handak phongkhiba manifesto gi serial number 5 ta yaubani haiba wafam amada yumfam oiraga hairiba political party asigi manifesto da yauriba wafam asi yamna nungnangningai oiba wafam ne masi tungda akaiba lakadaba oibana lamda masida lairiba CSO sing intellectual circle singna naina hauba mathau tai makoktagi semdok haudrabade maningdagi semdok na bahotna ba yaroi haiba wafam sing thamkhe loina BJP gi luchingba pandit Dindayal amasung Shama Prasad Mukherjee na lauramba thaudang singbu Chief Minister na thagatpaga loinana Center da paliba BJP na luchingba lengakas na state asigi miyam gi damak paikhatpa thabak thauram singi matang da so wafam kaya phongdokhe thauram aduga mari leinana Chief Minister amadi party asigi state president A Sardana BJP gi senior leader tarukta chamba khudol piduna ikai khumnaba utke thauram adu da BJP gi Manipur in charge Ajit Gupta cabinet minister MLA amadi BJP gi thaumi kaya na saruk yakhe Political party amakaki phong iba manifesto do madugi internal idea maduda iraga yauriba serial number 5 da yauriba photo ai madu 1972 ningjang hale 1972 da same parties na kana gumba kangbu kharaga sign dawna matamda haiba sigi yamna meaningful loiba Manipur da long term da Manipur da apun masakam da kayak yaba administrative ki system se da kayak yaba madu yamna phongna national level da pallagi aur kodam tawe madu ai party palloige but intellectual academician students maira paipi laibak sigi da makta ne na sahi aya dagi Manipur ya pun masakam kannabani haina la awakanguna masi nainabio platform da puthokbio khanabiyo aduga achum do bisar to biyo